ngasi numida waram phongkiba tongan tongan ba manipuri sifong singdigi amasum thokiba thawdo wathok singdigi maru oibi I pausing khongwacharaga manipur top channel gi mekedi gi myam da thamjagi ahan bada tentakna manipur gi covid-19 update myam da share tawjaramge government of manipur directorate of health services tagi thadorok covid-19 update ngasi jun gi tang taragum dogi myam da thamjagi ngasi puna miyoi sangwa kuntra nauna covid-19 positive oikre hairiba miyoi sangwa kuntra asi tharaga apun moina hauju pawbar manipur covid-19 positive uhan kirba miyoi mesingsi lising yang khai gi mapan ga sani pan ga yang khai gi ni thoini adugu ngasi haukiba pung kun ga mari sida miyoi sa threat ka kun ga tru covid-19 naba faraki hairiba miyoi mesing si tharaga apun moina hauju pawbada manipur covid-19 naba phagraba miyoi mesingsi lising yang khai ga sahumga humdraga mapan sure aduga hauji hauji nahanduna leriba miyoi masingsina lising ni pan ga sarmi ga maudraga mapani hairiba miyoi sigi masingsida general population gi miyoi lising ni pan ga sarmi ga maudraga mangani aduga CIPF tagina miyoi mari ni hairi aduga ngasi haukiba pung kun ga mari sida miyoi taraga manga covid-19 laikhidre miyoi si tharaga hauji pawbar apun boine dehan kidaba manipur miyoi masingsi miyoi samapan ga humdraga mari sure adu state si gi oiriba hauji recovery rate si 84.17% lairi hainasu Government of Manipur Directorate of Health Services na thadorok COVID-19 updates na supali. Amasum mayam pau simrak that poina state sigi wang bada thokpa maruiba pau khara mayam na thamjage dulwerba matung na lusilak poina Manipur gi pau sing hapsage ahan bada Chinese thijiloi sing na sekpi da leiba anauba coronavirus kunga mari thengna khre Chinese thijiloi sing na sekpi da leiba anauba coronavirus kunga mari thengna khre haina sel haiba se fong amada fong kiba paudam amana hari China gi Yunnan province ki apikpa mapham amada masi phanglakhiba no coronavirus kungamari asida SARS COVID-2 gi makhal mari yauri hari amasum Rhinolophus pusillus koba horsus bat species asidagi loba viral sample RPYN06 genetic ki oina SARS COVID-2 ga manai hainus paw sinapali यामना लेबक थीबम सु नुंगाइतब पाव मने बिहार नुपा मगी थोपतगी क्रिकेट बॉल मुक साव ब्लैक फंगस लाउथोखरे अनाबा मसाफरी बिहार की पटना द लैबा इंदिरा गांधी इंस्टीट्यूट ऑफ मेडिकल साइंस IMS दा डॉक्टर सिंह न मसागी सै हुमफुरम सुरबा अनाबा अहलमगी थोपतगी म्यूकोमाइकोसिस हाइनसु खंगनबा ब्लैक फंगस मातुममा लाउथोखरे हाइरि हाइरिबा ब्लैक फंगस अदु क्रिकेट बॉल अममुक सावी अमसुम थांग थाबदु पुंग अहुमलोम संखी सुहाइरि अनाबदु हौजिक्ति करिसु तौद्रे अमदि मागी ममिसिंग अदु थांग थाबदु द करिसु सोक्तना फना लैरे हाइना हॉस्पिटल नसु फोंदोखरे हाइना पल्ली अतोपा पाव मनमो ओडिशा द ट्रांसजेंडर कम्युनिटी दगी कांस्टेबल सब इंस्पेक्टर पोस्ट लौनबा एप्लीकेशन सिंग कौखरे ओडिशा पुलिस रिक्रूटमेंट बोर्ड ना Samrigo humdraga teret sub inspector amasum saniga nifuga mari constable communication sing launabiki man woman amasum transgender sing digi online gi kutang application kaukre warebasi Odisha police na miyeng sauna transgender community digi constable communication amasum sub inspector sing laubigi application kaukibani haina director general of police abena phondokre Adumainama differently able people sing the eligible oiroi hainis pali. Makasa Tarakpoina Manipur get up a marueva pau karanamo. Whitehaugi fishery area the lam kopsi lagli sing lep kadavani minister. Whitehaugi fishery area the aini yad bamong lam kopsi lagli sing kudak the lep kadavani haina fishery minister S. Raziana Fondokre. Whitehaug lek ying siladuna minister na palmi sing the high. Langang na fishery area sing demonstration taubahore. Fish farming ningtina yokhalagani kanaguma miyo amatana lam khopse lakpa yaroi masiga mari lainana district authority amadi department sing da yengsinana ba khangan khre minister makha na hai Whitehauge lake khaktana tana fishery department gi makha da leiba site sing da su yengsingani masida aranma toramba sing ain gi matungina serak fangani lainga na nga gi pothok sing marang kaina pothokna bagi thamniba pandam mai paknaba kana hotnari hain spauksi sina phundurakli Atopa paw manamo Tokyo Olympics satkadaba sanaroi mapa lebakta lairik tamba satkadaba mahairoi singgi oina numit kungani pani gi matungda ani suba dos kapayai
Laingaki policy ama oina Tokyo Olympics ta satkadaba sanaroi sing mapa lebak ta lairik tamba satkadaba mairoi sing natragana thabak phangbadagi satkadaba miyoi sing oiragadi numit kungani pani gi matungla ani suba dos ka payabagi India government ki kangnol lai haina National Health Mission Manipur gi State Health Mission Director Dr. A Shamjaina phongdokre maangna hai haukiba January 13 Manipur su COVID-19 gi vaccine ka pa hauki Numit asidagi ngasi phawba lepa leitana satharakpada numit chamaga nifuga mapani sure hairiba matamasigi manungna tongan ba phase khaidoktuna ahanba dose amadi anisuba dose kapa hauki ahanbada health care worker hana kapa hauki masigi matungna doctor tamliba mahiroi nurse tamliba mahiroi singsu vaccine kapa yauki masigi mathangda anisuba phase oina frontline workers sing vaccine kapa hauki masigi manungda security force sing vaccine kapki Vaccine kapribasing asigi say taragani pangi matak talibin na kaya yauri masigi mari lainana vaccine gi ani suba dose kapagi matang da India government na tuan ba matam lakthoraki ahan bada sayol mari gi matung da ani suba dose kapna bakhangalaki masigi matung da sayol taragani thoigi matung da kapa yagani haina khangalaki aduga inau no boina sayol taraga taruki manung da kapa haina khangalakre Masigi mari lainana ahan ba phase the vaccine kapraba sahi taragani pangi mathak talaiba naha oiriba health worker kya samam nagadra khanduna laingak na press release ama thoki masida hairiba si karigumba sahi taragani pangi mathak talaiba health worker singna ani suba dose kapagi matam surabadi kapthokpiyu haijabani aduga sumna sahi taragani pan mathak talaiba sing hida kapa haukiba asidi megi sechet taraga tareta haukiba Phase asigi oina de hauji asi ani suba dose kapagi matam sudribena kaphiroi haina spauksi sin makhatana phongdorakli losilak poina to patent takpa paw mona mo laingang na ahen ma miyeng sangpham thoi IPSA post vaccination amadi post covid complication da lainga asina ahen ma miyeng sangpham thoi haina International Peace and Social IPSA gi serol na hairi serol asina hai COVID na maram oiduna Manipur da mi sibigi sang hanthadri amade positive oibigi sang su thoidona hantharakpa oidri phibam asi taraina lawba yadri haiduna Manipur lengang na tuan ba akhang hai sing CSO NGO local club maira paibe amadi committee kya siamduna lakholiba khongthang kya si puning thawani ni mass testing amadi mass vaccination gi thabak hena yangkhat handuna laina asi laksinana bo honaragli basida miyamna sagat pham thoi mass covid testing tawbadagi Hengalak liba COVID positive mayam asigi damakta sulaingang na akhanaba thaurang oina COVID care center sing amade isolation center sing masing hengat hanba khongthang su yangsin na ba paikhat pibaga loinana miyamna su hiram sida puksiel seng na mateng pangbina bagi tangai phadaba lairi COVID testing certificate paidrabadi dukan hangduna phamba yaroi haibigi akan ma khongthang lakholakpagumna vaccination gi thaba asi COVID frontlines Warrior Kaktana Tana, Dukan Hang Duna Pam Libising Maru oina Pharmacy, Workshop Amadi Ategi, Dukan Hang Libising the Suhiana Miyeng Sangbiduna, Priority Tambiduna vaccination Topam Tui, Post vaccination get Tabakta Suhen but Miyeng Sangbiduna, COVID Kihida Kapto Luraba Matung the Missimina Yorok Libasi, Miyamna, Sing never care lady Basi Kona Nabagita Magmatic Zabi inquiry Tauduna, like it ever sing other COVID vaccine Kapagamadi, Lainabra, Hybedo, Tamoy Sing Namadi Matic. Laina inquiry report adu media gi khuthang marik sumna miyamna khangan pam thu isu hairi post covid complication gi matang su positive oirambadigi negative oikrab anaba sing haksang gi phibam kupna yengsin biduna laina asi khaktang negative ohenana bo khona bagi mathakta post covid complication mayongnari ba anaba miyoi sa kya gi thawai kanana bo khona badasu ehenma miyeng sangpham thu I haina lainga ki pungning singsilakli haina spouse na makata na phongdoragli dugma ngasi goinadi matang sa losinjarage pathok sakhi bsoi khiblan kya yars memna ngak pigani anawi pausing update pijrak ngamina sen thank you